ꯍꯜꯂꯣ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯡꯅ ꯈꯣꯝꯖꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁꯣꯁꯦꯜ ꯋꯥꯔꯛ ꯇꯧꯒꯗꯣꯏꯅꯦ ꯑꯗ ꯂꯩꯀꯥꯏꯒꯤ ꯌꯨꯠꯁꯤꯡ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯁꯣꯁꯦꯜ ꯋꯥꯔꯛ ꯍꯧꯔꯅꯤ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏꯁꯤꯡ ꯂꯣꯏ ꯄꯨꯊꯣꯛꯑ ꯔꯦꯗꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯈꯣꯡꯕꯤ ꯈꯣꯡꯅꯥꯎ ꯂꯣꯏ ꯊꯣꯛꯂꯛꯑꯅꯤ ꯌꯥꯝ ꯃꯣꯠꯂ ꯆꯍꯤ ꯑꯃꯃꯨꯛ ꯊꯕꯛ ꯆꯠꯊꯣꯛꯎꯕꯗ ꯂꯣꯏ ꯂꯝꯕꯤ ꯃꯄꯥꯟꯁꯦ ꯂꯣꯏ ꯌꯥꯗ꯭ꯔꯦ ꯁꯤꯝꯇ ꯐꯗ꯭ꯔꯥ ꯀꯛꯊꯠꯀꯦ ꯍꯜꯂꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯅꯍꯥꯁꯤꯡ ꯏꯁꯥꯒꯤ ꯆꯥꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯤꯗꯨꯅ ꯂꯩꯔꯛ ꯑꯁꯤꯗ ꯉꯁꯤꯒꯤ ꯁꯣꯁꯦꯜ ꯋꯥꯔꯛ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯤ ꯌꯥꯝ ꯊꯣꯛꯅꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯧꯔꯒ ꯑꯩꯈꯣꯏ ꯑꯃꯅꯤ ꯈꯛꯇ ꯄꯨꯡꯁꯤꯡ ꯉꯥꯏꯔꯁꯦ ꯄꯨꯡ 8ꯗ ꯌꯥꯔꯝꯃꯦ ꯍꯧꯖꯤꯛ ꯄꯨꯡ 6:30 ꯍꯦꯜꯂꯛꯑꯦ ꯑꯗꯣ ꯃꯩꯇꯩ ꯄꯨꯡꯁꯦ ꯍꯩꯅꯗꯕꯅꯤꯅ ꯍꯣꯏ ꯍꯧꯔꯁꯦ ꯍꯦꯛꯇ ꯀꯛꯊꯔꯗꯝ ꯁꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯍꯟꯁꯤꯡ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝꯁꯨ ꯇꯞ ꯇꯞꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯔꯛ ꯋꯥꯔꯗ ꯅꯝꯕꯔ 4ꯒꯤ ꯂꯝꯕꯤ ꯇ꯭ꯔꯦꯟ ꯁꯦꯡꯗꯣꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯏꯌꯥꯝꯕ ꯈꯦꯂꯦꯝꯕꯅ ꯍꯥꯐ ꯂꯤꯇꯔꯒꯤ
1 ꯂꯤꯇꯔꯒꯤ ꯏꯁꯤꯡ ꯄꯤꯀꯦꯠ ꯑꯅꯤ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯁꯤꯒꯤꯗꯃꯛꯇ ꯌꯨꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯌꯥꯝ ꯈꯜꯂꯦ ꯕꯥꯕꯨ ꯑꯃꯅꯤꯈꯛ ꯇꯧꯔꯝꯕꯗꯣ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯅ ꯂꯩꯀꯥꯏꯁꯤꯒꯤ ai tôi không ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯂꯧꯕꯨꯛ ꯂꯣꯝꯗ ꯑꯃꯨꯛ ꯀꯨꯝꯃꯁꯦ ꯑꯗꯨꯗ ꯏꯁꯤꯡ ꯂꯩꯗꯣ ꯑꯔꯥꯛꯄ ꯑꯝꯇ ꯄꯥꯏꯕꯤꯔꯛꯑꯣ Newton मैमगी रिफ्रेशमेंट की ब्रेकफास्ट की लेसन से मैम लोग लोग तो मुकुम सर है पर से उसे कोई और मैम लो पान मनाओ
Indonesia bay chứ mẹ Indonesia em dễ cha nông nghiệp làng nữa The power of attraction na adubo anak kasagaran ukse. Adubo kantak rin. Muto sige isa sa sangat tengkan teman ya em dễ boleh Jangan joki je tu tahu je. ya Dia pula. Tôi mi em cha thân ở với đâu đấy. Ôi, xa xin đi làm gì? xa thôi xem mai kìa rồi nhát nhát ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯝꯃꯤꯕ ꯇ꯭ꯔꯦꯟꯒꯤ ꯐꯤꯕꯝꯁꯦ ꯁꯤꯁꯦ ꯇ꯭ꯔꯦꯟꯁꯦ ꯄꯨꯔꯥ ꯃꯊꯛ ꯌꯧꯅ ꯄꯨꯜꯂꯦꯕ ꯑꯗꯨꯒꯤꯅꯤ ꯌꯥꯝ ꯊꯤꯅ ꯃꯣꯜꯂꯒꯦꯗ ꯁꯤꯅ ꯁꯤꯁꯨ ꯍꯦꯟꯒꯠꯂꯛꯇꯣꯔꯤ ꯇ꯭ꯔꯦꯟ ꯐꯤꯠ 5 ꯋꯥꯡꯕꯁꯤꯗ ꯐꯤꯠ 5 ꯅꯠꯇꯦ ꯐꯤꯠ 1.5 2 ꯑꯣꯏꯔꯝꯅꯤ ꯊꯧꯗꯥꯡꯗꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯍꯦꯛꯇ ꯁꯣꯏꯔꯦ ꯉꯥꯡꯕꯁꯦ ꯂꯩꯇꯕꯅꯤꯅ ꯁꯤꯗꯁꯨ
ꯗ꯭ꯔꯦꯟꯁꯦ ꯌꯥꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯊꯛ ꯋꯥꯏꯁꯤꯗꯤ ꯀꯩꯝ ꯇꯧꯗꯦꯕ ꯁꯥꯏꯁꯦ ꯂꯝꯕꯤꯁꯨ ꯈꯔ ꯀꯨꯠꯄ ꯑꯗꯨꯅ ꯗ꯭ꯔꯦꯟꯁꯤꯡꯁꯦ ꯂꯣꯏꯅ ꯅꯩꯁꯟꯕꯅꯦ ꯈꯣꯡꯅ ꯏꯄꯥ ꯏꯕꯦꯝꯁꯤꯡꯁꯨ ꯄꯣꯛꯄꯤꯔꯛꯑꯒ ꯅꯍꯥꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯄꯨꯡ 12 ꯇꯥꯔꯛꯑꯦ ꯄꯨꯡ 12 ꯇꯥꯔꯛꯑꯁꯨ ꯅꯨꯡꯊꯤꯟ ꯑꯣꯏꯒꯦꯔꯥ ꯑꯌꯨꯛ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯃꯣꯠꯂꯤꯕꯁꯤꯡꯁꯦ ꯂꯣꯏꯁꯟꯅꯕ ꯀꯟꯅ ꯇꯥꯜꯂꯤ ꯍꯧꯖꯤꯛ Makoy na sa buhay, hindi ka